Sama Santigidama Ngamjabahai Lake Haradang Siri Hari Nam Sankritan Galoinana Siri Siri Gauranga Mahaprabhugi Charanda Kachagadori Toromasi Hausi Oriba COVID-19 ki fibam asina imung manung khaktama pangthok jaragani Kangan Zariba Srimati Laisram Ongbi Sulochana Devi Amadi Mahaki imung manung Lamding Laisram Laikai Tharong gi makha tarak pada taminasi ngasi gi rashi phal amadi matam gi wafam tharom asi bulan thopi ga doribi nirmala thangjam Magtada 91.2 MHz sandok sariba Diamond Radio gi thauram tabiriba singbu nirmala thangjamna taram noksari Lanthok sari ngasigi rashi phal amadi matam gi wafam ahanbada rashi phal lanthok sari mes rashi nasa nanai gi lamda ko khara saba amadi pairak ki lawsing khara wat palairasu ningba thungani maruk mapang gi mateng fangani haksang nungai gani Laisa pakang singi oina wakhal nungai jagani Bris Rashi Kanthaba amadi Kongfam ama ani handokpana Mangadaba kayadagi Kangani amadi Tungda singba sakani Yeknaba layram labasu Laina lakshingani Laisa pakang singi oina Khang bakalu Mithun Rashi Thiba hombagi kanaba Lausing saubana Wakhal taminaba ngamba amadi Thabaki nungaiba pau tazabalay Lauthok chathok ningbadi Yami pangano Laisa pakang singi oina mine inshin balawgano Karkat Rashi ning batonglani haksang sunungay bahengani oiza oitak thiba sukanagani amadi migi mateng fangani thabakta sel thadaba matang sagani Laisa pakang singi oina nungshibana changani Singha Rashi ning badumak pangbayadi pangdayade khanganu amadi hoya faba matang sade marup amadi angambagi matengdi fangani aningba thabakta sel Hadaba yagani Laisa pakang singi oina ngangba pakchay Kanya Rashi wayam na nganganu yetkanu amadi marup mapanga yananaba chatlu madutana yaifagadaba numitni nangimi amadi ahallaman gi wataba phay Laisa pakang singi oina ningba itung tungloi Tula Rashi ningjaba tungani hena khusaw thaba kanagani haksang nungai gani amadi chumna chatlabadi Chatsabadi nungai balaygani mahu saubadaidi chakshindaba tawganu Laisa pakang singi oina nungsibana chanbiri Brisik Rashi wakhal thoklani ningba thunglani amadi mikok thongani laya kilamda kanana shu lakjaba ngamloi miyamga leinaba maridi faba watli Laisa pakang singi oina laibak farani Danu Rashi yetnabana mangjaba Thazadana naknabana yangsinba amadi asawbana khudong thiba nangba yabalai thabakki paudi nungaiba mina thagat pibalai Laisa pakang singi oina haijaba tawbiganu tabigani Makar Rashi achumba wakhalona lan jawkhat pangamgani amadi naknaba mi loinaba kanagani paudi nungaitaba tagani amadi haksanggishu section jaba phai Laisa pakang singi oina miwa lauradi kainani Kumbha Rashi nathak thongba marumapang amadi miyamna chanbigani amadi makhoigi wa taba phai isang thobana mafam kangani amadi naitom warep lawba yagani Laisa pakang singi oina mari phai
अरोइबदा मीना राशि तपथौ फिंगबा अमदी अनम तानबना कानागदबा अमत्ता लैतबा नुमितनी वानोम थौनोम कानारोई यारदी मरुप मपांगी वा निंगथिना ताव लैसा पाखंग सिंगी ओइना पुकनिंग फाथना लैयु ngasi matam gi wafam da puduna laksari thong manana chekchingadabani komthokpa ahobal laihanba chumloi hauzik manipur gi oiriba figam asi novel coronavirus covid-19 gi ahan balaichat mapung phana eradicate tawba ngamhaudrangai gi chairakta tamthiraba laina asigi ani shuba chaitheng amuk mayok narakpani masigi mathakta laina asigi mapangal ahan badagi ani shubana mahaki khongsat asina hena naksilai haibani mild symptoms sing fawba hana mayok nahalakpagi mahutta ani shuwa web asigi langdabu thurabadi positive oiraba miyoi singdu yariba makai asibagi hayata tahanana bahonari haibani aduna akanba ni shuwa web pisafu sina yaibada laina sina positive oihanbagi masing chahum yaushilактuna karigumba numittana chamri gi mathakta hengalактuna nongmatada miyoi chatruk yauna positive oihalakpa yaurakle masina maram oiduna me nipan englishing ani kungamathoi fawbada manipurda covid-19 positive oiraba apunba miyoi masing lishing kuntraga mari chatret humbudraga manga yaushilakre laina asida positive oihanbadagi layeng basu kanba ngamhaudana sihankhiba apun masingna hairiba numisi fawbada miyoi chamriga humfumathoi shuhankre sibagi sang sisu nongmada ani mari manga makhaktamak shirambadagi taragi mathakta toina lankalakpa yaushilakpadagi masigi missing ising ichaudongna akibagi masak phanglaklibani me nipan englishing ani kungamathoi fawbada active oiraba case masing lising ahum chanipan yangkhaiga mathoi yaushilakhrabani maram bunaba asidagi hena hana covid care center ccc oina sijinaramba mafamsing nahongnana reactivate tawre ahenba anauba ccc singshu hangdoktuna center sing asigi phamung masingsu hengalakle government amasung authorized private hospital singdasu covid ward sing hena pangthok chawthok halle ana layeng bada tangai fadana changba equipment hidak langthak amasung laina sigi patient sing da pigadaba health facility service ki thabak singshu hanadagi hena fagat halle tangai fadana changba ventilator oxygen fawba masigi awat apa mayok narak tanaba Jawaharlal Nehru Institute of Medical Science Jenims da oxygen plant install tawduna oxygen generation tawba haure atopa district hospital sing da zu oxygen plant sing thamnaba thabak singsu leptana paikhalakli masi pumnamak asigi mathakta laina asigi community transmission thingnabagi damak hanadagi chanhalakli batangai fadaba SOP singak pana hena masak thokanabagi damak Imphal Municipal Council IMC na konba mafam sing yauna mi khwaigi yamna tinba punba Greater Imphal apunba containment zone gi athingba pulap kupsinduna thamli masigi mathakta Imphal West amasung Imphal East district yauna apunba district taretana curfew gi athingba thamle jing amasung tamgi mafam amadadi positive case su thengnarabadi mafam du containment zone laudoktuna lakhotfam thokpa akanba section thorang sing laukhatli masi pumnamak state sigi miyambu miyoi bagi punsi manghanba ngamliba aduga hauzik fawbada laina sibu mapung phana cure tawhanba ngamba hidak puthorakpa ngamdriba fawwa phibam sing asidagi tangai fadana laukhattaba paikhattaba yaraktabadagi laukhallagliba section thorangni masigi damakta masagi chahi nifugam amasung masigi mathakta lairaba miyoi singdasu hidak kapthoknanaba akanba thorang sing laukhalakli masigi mathakta chahi 19 dagi nifuga mari fawbugi marakta laiba miyoi singdasu hidak kapthoknanaba akanba thorang sing laukhalakli
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ ꯀꯥꯡꯂꯨꯞꯁꯤꯡ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯀꯟꯅ ꯆꯠꯊꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ